السلام عليكم ورحمة الله وبركاته. الله تعالى قرآن باك سمعنا هبيري وأنزلنا من السماء ماء فأخرج به من الثمرات رزقا لكم. Masigi samlapat hadi Allah Ta'ala na asmandagi nung chuhallaaga zamindagi amuka ising atigi zaryadagi maru marang hawallaga mahay marong palhalli haina. Aikoy handak Manipurda nong khara tay. Hariba maram asidagi labuk lamhang kangda leramba ingkhol kangda leramba hajik chot laure maru marang kanna thanari handagi thaduna leraba koigi anar Manipuri dana kafai hana khangnai hajik sarkai duna pomba horokle pombadagi sarkai ra amuk sarkai badagi amaksi mahay amuk palakle asikakta sunatana atop uhai masu ai nakhoidu uhallake si fazadra fazabane se yan pale kafai yan pale mashallah ai nakhoidu uhallake na haibudu de si leira angur yan dhari se ngo pachana si angur su pale hojik fazadra sino akhraja minas samarati rizqan lakum nakhoi ki rizak ki damakta zamin dagi maru marang se hollaga nakhoi ki damakta mahay marong pinapisin haris mahay palhalle chaba yapagi thakte hojik yaudri je si fazabane digi mungkap ko wow mashallah देखो 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 इंसी को si anggur yang pasal asam si yang paling dah jangan turun yang paling tak tu sepale wow si yang ya tu sepale tu pale aku ada pada mana ya sini sing siko Allah ke hukum ya aduna zamin gi matak asida ikoi kari gumba ma fawl leng bu ot faw ngamde si ahan bada asumain tawduna layo noiramme satkai halle sidagi amaka uhayo halakadoineba sumain tawduna si sumapan sarame mapandagi si muka mahayo halle ineba si miyoibana dunya gi scientist amade doctor na si nature gi oiba kariguma pot am fawba saba ngamde nature ga chap manaba am fawba isagi nature na piriba nature hariba posakse se miyoibana tawba amadi saba kaidungayda ngamaroidaba dugum posak amane adunane si fazadra mashallah mashallah si fazaye sidi kanam te hek yara sidi si fazay si aigine
ما شاء الله، الحمد لله. الله أكبر. نزل لك.